BJP Sarkar asi haikiba wafam ngakpa taugani hairabadi tauganba sarkar ni haina Manipur gi Chief Minister N Biren Singhana phongdokre wafam asing asi Manipur Government gi Minority Affairs Department na Sinduna Thawal District ki manung channa leiba Lilong usoi pokpida Hajj House Sanabagidamak Urep Uyungtamkhre thoramda phongdokhibane mahakna makhatana Hajj House asi mahakna lising ani taranipanda Hajj Committee na sinkiba thoram amada sungsoi soidana sagani haikiba wafam adugi matung inna ngasidi miyamangda kushinnaba ngamle sagadoriba Hajj House sahi amagi manungda loishingani amade building asibu Hajj sanglen mingthonsi haina tilliba miyamda phongdokhe mahakna makhatana bot ta paisa yamna changhanbana chakhatpa lilong kendra ama oinana bahonabada thintahangani aduna paisa sangdaba kendra ama ohelasi amasung chakhatpa pamba kendra amani haiba taklasi haina phongdokhe Education ki lamda maitai pangal gi student body na higher education da reservation thamdana ba taliba adu cabinet mifam da khanaraga thamdana ba hona ge haina phongdokre work board ki teacher na taliba 7 pay gi demand adu su pinana ba honaragani amade minority committee gi chairman gi thagi pe su piragani haina mahakna makhata ke adubu social media singda mi amagi izat sokpa yaba upload tawba sing adubu makhatana tawbiganu haiba akanba wafam phongdoklamke mahakna makhatara haugalakliba lilonggi youth singna drug ki mayokta leibiro alada khaktana drug ki mayokta leiraga muthatpa ngamloi haina mahakna phongdokhe BJP Sarkar na kanagi jat bijati khaidana chawkhatpa Manipur ama oinabagidamak lepli amade lan na sandokliba sing wafam thajabiganu haina makhatana praja miyamda phongdokhe thauram asidak N Biren Singh CM of Manipur ining thaulei semba Sanajauba MP Rajya Sabha Y Antas Khan MLA Lilong AC AR Anwar Hussain Chairman MSMC MD Abdul Nasir Chairman Work Board Manipur amasung Haji Abdar Salam Chairman Minorities Committee Manipur su saruk yakhe Mede Bangladesh se Manipur sahi kya sura sahi chahung bi matak madida Hajj House mayam ki damak amma khata sabina ba ek nasi ba sarkar mayam ma tawrus am bawle ram minority iselina singu olaga kap khiba mama microphone da minority singi ima market no saram jine ai koi gi high grade dogba tawbena khan madu tongna ba khona ba madu de kam puno mukta ala sumate pangi isol mate pa sigi Hajj House si ina sara bono ai kano da laptop ki 2018 ni ningsem garungani Hajj mayam sakta da Hajj committee na sinba all years all kanogi high court ki do da laiba ki building do da function do 2018 ge inning jeng madai da aina Hajj House ma so na sagani khai no law ki bini maning jeng 2018 madagi gi engineers yam pai MOBC ki director Bogen is very energetic and aduga yamna sindok sinjin hai aigi commitment nasi rina nasi sigi Hajj ki